Mana hujik tak to iba puting mixse semaina dola mathakta lei kaino gamla me am thamba jing do moi jing di light oi ba thamba na phai adu duna admaina light oi bina kamaina to do no have do mana hujik tak to ni ma koi hibiscus kupak si de mawong am ni si jina ko mari shal si ngarang sarau to abne si shale hybrid mawom to wen khali ni ma kai do ga no che yi lo tho da kai pa mi sina sandpaper vine ariba kai do ga no do si sa hi ani hum sure sa hi ani makhai mu sura mani smai sim lai ri je keno to ga hai ra ba ano ba mu chan ga ra ba le ba mara am sat le mara ariba yam sat khre sa thok ma le sing cha ba ju ju pe ba sing cha ba ju pe ba mara khar ka pi da dia mara pruning to ba mara pruning to ba na ha mo ai na ma to ki di adu di kan ne macha gamla macha le pukha pani da ani ne ba kuma sigi sina ariba sigi sina lira ba pambi yam di ban fugai ro da bane ko root ball je satoi ni om to ko thara ni dra pambi ja thara ni thara ga cái chừng rồi nó cứ tăng thả rồi nêu con nó cân gì bớt lên lại nè ấy phát quang qua cái đầu với anh ninh rồi phụ gai rồi đây này mà ra em này phụ gai đó ra bên xếp thả rồi chừng rồi đó chú cái con lon này này rồi bón to đi mà kha rồi không rồi bón to rồi luôn sẽ hiện như thế này mà đâu sẽ hiện như mà khang thà dân cái đẹp không nên à đó sẽ đâu vậy nên tàu với mà tâm đâu thế là quy đẹp với mấy chúng ta mình chưa qua gầm la đó mấy chúng ta mà gì gầm la thà xì đâu xì rồi đây này mà ta anh ôm bờ lại ba anh ôm sôi chân bị cái đâm này qua nên là cái gì nên đâu không tàu với loại nào tiếng sari đã cao rồi nên mình kita đi ha ra ra các thợ ở ngoài bòn đâu đấy rụt chan thôi em satisfy với one các thứ mà con cái cái ta bên ngoài tôi chạy ron đi thì được cả đó rồi từ rụt ở đi bằng tay đấy cho đi mà ra cái mà đồ mà ra mà chúng tôi thừa tham ta đi sinh chạy với trăng mùi được ra cái nó vậy chạy với trăng mà trăng đâu vậy là thu là cho mà khai được chụp thơ cái vậy lấy bác tôi làm rau rồi mà ra người ta ngay rồi bên này mà ra còn thế đâu rồi mà ra ngay từ một con gì đây nè sẽ mà hạp anh nè con gì mình dần được mà chúng mía là nè mà chúng mía là ní con mà khai được mà đi lấy co hol mà đi hút cái này mà mía lấy co mà thắc tầm mà đi em lấy ama anh nhỉ
ꯃꯔꯤ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯌꯥꯏ ꯅꯨꯡꯅꯁꯨ ꯌꯥꯕꯀꯣ ꯍꯨꯔꯥꯟꯅꯤꯅ ꯁꯨꯃꯥꯏꯅ ꯃꯦꯜꯂꯅꯤ ꯑꯗꯨꯒꯅꯦ ꯂꯩꯉꯣꯏꯁꯦ ꯑꯩꯈꯣꯏ ꯂꯥꯁ ꯊꯪꯕꯁꯦ ꯁꯤ ꯔꯥꯎꯟꯁꯦ ꯍꯥꯞꯆꯜꯂꯅꯤ ꯑꯀꯨꯠꯄꯗꯣ ꯂꯩꯉꯣꯏꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯆꯨꯝꯃꯤꯗꯅꯀꯣ ꯂꯩꯕꯥꯛꯇꯗꯤ ꯐꯨꯜꯂꯦꯕꯀꯣ ꯂꯩꯉꯣꯏꯗꯗꯤ ꯐꯨꯟꯗꯦꯕ hapsalan này khi ra hapsalan thấy không 머리지 가게 신기라고 말이지 마타키디 합쳐서 야고 마타키디 합쳐서 야 말랭아 합쳐 걔는 제가 합밤 동다 마타도 내가 비전다 오케이 아들 다들 이싱 충분 풀러로 puting mixer kano ayang boyna light oina sembe toba light oina light oina semba de ayang ba arumba ga leibra lei ayang bu kamai to ayang ba da ko keno da ko do kano mathakta ga building mathakta do lam ta ga thamba da sat mathakta ga terrace da thamba gi bukat puta ada bukat puthok pusin yangidana nei mathakta thamba je ꯑꯩꯈꯣꯏꯒꯤ ꯁꯥꯠꯁꯦ ꯑꯔꯨꯝꯕ ꯃꯌꯥꯝ ꯊꯝꯃꯁꯨꯀꯣ ꯅꯨꯡꯉꯥꯏꯇꯦ ꯀ ꯍꯥꯏꯅꯩꯗꯅ ꯑꯗꯨꯒꯤ ꯑꯌꯥꯡꯕ ꯒꯝꯂꯥ ꯌꯥꯝꯃꯛꯑꯒꯗꯤ ꯃꯊꯛꯇ ꯊꯝꯕꯁꯦ ꯑꯌꯥꯡꯕ ꯊꯝꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯑꯣꯏꯅ ꯁꯦꯝꯒꯗꯕꯅꯦꯕ ꯃꯥꯏ ꯁꯣꯏꯜꯁꯦ ꯒꯝꯂꯥꯁꯦ ꯑꯃꯈꯛꯇꯪ ꯊꯝꯕꯣꯏꯗꯤ ꯐꯕ ꯃꯌꯥꯝ ꯊꯝꯃꯛꯀꯗꯣꯏꯅꯦ ꯑꯗꯩ ꯒꯝꯂꯥ ꯑꯆꯧꯕꯁꯨ ꯊꯝꯃꯛꯄꯁꯨ ꯌꯥꯏꯅꯦ ꯍꯩꯒꯤꯀꯣ ꯑꯗꯨꯒꯨꯝꯕꯗ ꯂꯥꯏꯠ ꯑꯣꯏꯕ ꯁꯦꯝꯕ ꯌꯥꯏ ꯑꯌꯥꯡꯕ potting mix ayang ꯁꯦꯝꯒꯗꯕꯅꯦ okay ꯀꯩꯅꯣꯁꯦ ꯂꯩꯕꯥꯛꯁꯦ ꯁꯔꯨꯛ ꯑꯅꯤ ꯂꯧꯔꯅꯤꯕꯀꯣ ꯂꯩꯕꯥꯛꯁꯦ ꯄꯞꯄꯤꯁꯦ ꯂꯩꯕꯥꯛ ꯂꯧꯒꯦ ꯄꯞꯄꯤ ꯑꯟꯇꯣ ꯄꯞꯄꯤ ꯅꯨꯡꯁꯤꯒ ꯄꯟꯗꯣ ꯄꯞꯄꯤ ꯅꯪ ꯄꯥꯝꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯞꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯄꯥꯝꯊꯣꯛꯀꯦꯕꯁꯦ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔ ꯄꯥꯝꯒꯦꯁꯦ ꯌꯦꯛꯀꯅꯣ ꯂꯩꯕꯥꯛꯁꯦꯀꯣ ꯊꯔꯣꯅꯤ ꯂꯧꯔꯅꯤ ꯁꯣꯏꯜ ꯃꯦꯗꯤꯌꯥꯁꯦ ꯍꯥꯟꯅꯀꯣ ꯀꯩꯅꯣꯁꯦ ꯍꯥꯟꯅ ꯇꯥꯛꯇꯕ ꯌꯥꯗꯦꯕ ꯑꯃ ꯂꯧꯔꯦ ꯀꯣ ꯁꯦ ꯃꯔꯝ ꯃꯨꯛꯄꯅꯦ ꯁꯥꯟꯅꯁꯦꯌꯦ ꯁꯥꯟꯅꯁꯦꯅ ꯍꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ 또 저거 사나워 알았어. 저 사나워 나만 절. 그거 엘레바티에 시 ꯑꯩꯈꯣꯏ ꯇꯦꯡꯀꯣ ꯑꯅꯤ ꯂꯧꯔꯦꯕꯀꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯑꯈꯦꯠꯄꯤ ꯑꯣꯜꯂꯒꯦꯀꯣ ꯍꯣꯏ ꯆꯥꯡꯗꯣ ꯃꯣꯏꯅ ꯈꯪꯅꯤꯡꯉꯦ ꯂꯧꯔꯦꯗꯅ ꯁꯤ ꯑꯅꯤ ꯂꯧꯔꯦꯀꯣ ꯂꯩꯕꯥꯛꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯇꯦꯡꯀꯣ ꯑꯅꯤ ꯂꯧꯔꯦ ꯋꯥꯏꯁꯦ ꯇꯦꯡꯀꯣ ꯑꯅꯤ ꯑꯃꯒ 와이드 걸 아니 넣으래 아니 수지 아마 수려나 와이드 거 아니 넣으라니 해봐 이 수이 넣으래 그거 아켓비 아니고 아켓비 아니 넣으래 서로 아마 천티리 서로 엄마 레바크 와이가 서로 아니 하빠다 천티나 서로 엄마 산티는 새로 아마 오이라니까 하빼 또 엄마고 시수 새로 아마 리컴포스는 새로 리컴포스 새로 아마 오케이 와이 뭐 또 거고 빗 야이거 너 그래 와이도 레벨이는 거고 빗 떠오래 오케이 빗으로 아마가 ꯑꯗꯒꯤꯗꯤ ꯂꯩꯉꯣꯏꯗꯤ ꯈꯔꯗꯪ ꯀꯣ ꯈꯔꯗꯪ ꯍꯥꯞꯄꯒ ꯈꯔꯗꯪ 오케이 ꯇꯪꯈꯥꯏꯃꯨꯛꯇꯪ ꯀꯣ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯕꯣꯟ ꯂꯥꯃ ꯑꯩ ꯂꯧꯔꯒꯦ
ꯆꯥꯃꯁ ꯃꯔꯤ ꯑꯃ ꯑꯅꯤ ꯁꯦꯡ ꯃꯇꯨ ꯌꯥꯎꯒꯦꯗ ꯑꯍꯨꯝ ꯃꯔꯤ ꯕꯣꯟꯃꯤꯜ ꯂꯧꯔꯦ ꯁꯤꯅ ꯃꯔꯥꯒꯤꯅꯤ ꯑꯗꯨꯒ ꯇꯣꯈꯥꯏꯅꯔꯅꯦ ꯇꯣꯈꯥꯏꯅꯔꯅꯤ ꯑꯣꯀꯦ ꯗꯤ ꯂꯥꯏꯠ ꯑꯣꯏꯔꯅꯤ ꯑꯣꯀꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯩꯗꯤ ꯍꯥꯞꯄꯤꯔꯒꯦꯀꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯍꯦꯛꯇ ꯊꯣꯛꯄ ꯑꯩꯒꯤ ꯊꯕꯛꯁꯦ ꯁꯤ ꯇꯥꯔꯗꯤ ꯌꯥꯝ ꯌꯥꯡꯉꯅꯤ ꯁꯣꯏꯜꯗꯣ ꯁꯣꯏꯜ ꯑꯌꯥꯡ ꯑꯌꯥꯡꯕ ꯑꯩ ꯁꯦꯝꯃꯛꯀꯦ ꯍꯣꯏ ꯁꯣꯏꯜ ꯑꯌꯥꯡꯕ ꯑꯣꯏꯅ ꯁꯦꯝꯁꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯅꯝꯕꯅ ꯀꯩꯅꯣ ꯒꯝꯂꯥꯗ ꯗꯣꯂꯥ ꯃꯊꯛꯇ ꯊꯥꯕꯀꯣ ꯃꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯅꯦꯕꯀꯣ ꯆꯥꯡꯗꯣ ꯃꯥꯒꯤ ꯊꯝꯐꯝꯁꯦ ꯑꯈꯨꯠ ꯑꯇꯣꯡꯗꯣ ꯕꯦꯂꯦꯟꯁꯁꯦ ꯈꯤꯇꯪ ꯇꯣꯡꯗ꯭ꯔꯥ ꯈꯤꯇꯪ ꯇꯣꯡ ꯃꯥꯜꯂꯦ ꯈꯔ ꯂꯧꯊꯣꯛꯄꯤꯔꯅꯤ ꯑꯍꯥꯟꯕ ꯊꯥꯕꯁꯤꯗꯀꯣ ꯑꯍꯥꯟꯕꯁꯤꯗ ꯁꯦꯝꯍꯧꯔꯗꯕꯅꯦ ꯌꯥꯔꯦ ꯂꯩꯕꯥꯛ ꯍꯥꯞꯆꯤꯜꯂꯁꯤ ꯁꯤ ꯃꯇꯥꯏꯁꯦ ꯀꯛꯄ ꯃꯇꯝꯗꯀꯣ ꯔꯥꯎꯟ ꯔꯥꯎꯟ ꯀꯛꯄꯗꯣ ꯈꯔ ꯁꯤ ꯃꯔꯛꯁꯦ ꯂꯩꯕꯥꯛ ꯆꯜꯂꯛꯄꯗꯀꯣ ꯌꯥꯅꯕꯈꯔ ꯔꯥꯎꯟꯁꯦ ꯄꯤꯛꯅ ꯀꯛꯊꯛꯀꯗꯕꯅꯤꯀꯣ ꯁꯥꯏꯒꯤꯗꯣ ꯑꯩ ꯄꯤꯛꯅ ꯀꯛꯏꯗꯅ ꯈꯔ ꯌꯥꯝ ꯀꯛꯊꯛꯈ꯭ꯔꯦꯗꯅ ꯂꯩꯕꯥꯛ ꯇꯧꯔꯀꯥꯟꯗ ꯍꯥꯞꯄꯀꯥꯟꯗ ꯃꯅꯨꯡꯒꯤ ꯒꯦꯞ ꯎꯕ꯭ꯔꯣ ꯂꯥꯏꯠ ꯀꯥꯞꯄꯒ ꯎꯒꯗ꯭ꯔꯥ ꯌꯥꯅꯤ ꯎꯏ ꯌꯥꯅꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯂꯥꯏꯠ ꯀꯥꯞꯅꯤ ꯁꯨꯃꯥꯏꯅ ꯒꯦꯞ ꯂꯩꯅꯕ ꯈꯔ ꯌꯥꯝ ꯀꯛꯊꯛꯀꯗꯕ ꯒꯝꯂꯥꯁꯤ ꯀꯥꯔꯛꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯒꯦꯞ ꯁꯤꯔꯛꯀꯗꯣꯏꯅꯤꯅꯕꯀꯣ ꯐꯤꯛꯁꯇꯣ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯦꯕ ꯃꯔꯥꯗꯣ ꯑꯔꯩꯉꯩ ꯈꯔ ꯀꯛꯊꯛꯀꯗꯕ ꯁꯥꯏꯗꯇꯣ ꯀꯛꯊꯠꯄꯗꯣ ꯍꯣꯏ ꯑꯣꯀꯦ ꯂꯩꯕꯥꯛ ꯁꯤꯔꯒꯦ ꯂꯩꯕꯥꯛ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯀꯥꯟꯗ ꯃꯇꯥꯏ ꯃꯇꯥꯏꯁꯦ ꯆꯪꯍꯟꯗꯣꯏꯅꯤꯅ ꯑꯗꯨꯒꯤ ꯔꯥꯎꯟꯁꯦ ꯄꯨꯂꯞ ꯑꯗꯨꯝ ꯅꯥꯀꯟ ꯅꯥꯝꯃ ꯍꯥꯟꯅ ꯍꯥꯞꯄꯒ ꯍꯥꯟꯅ ꯅꯝꯕ ꯌꯥꯗꯦꯕ ꯔꯥꯎꯟꯁꯦ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯆꯥꯡ ꯆꯞ ꯃꯥꯟꯅ ꯍꯥꯞꯄꯤꯔꯦꯗꯅ ꯑꯗꯨꯒ ꯇꯤꯀꯦꯠ ꯅꯝꯁꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯗꯒꯤ ꯈꯔ ꯑꯩꯅ ꯍꯥꯏꯕꯗꯣ ꯁ꯭ꯇꯤꯛꯇꯣ ꯍꯥꯏꯗꯤ ꯁ꯭ꯇꯤꯛꯅ ꯁꯨꯗꯕ ꯌꯥꯗꯦ ꯅꯝꯁꯤꯟꯒꯗꯕ ꯅꯠꯇ꯭ꯔꯗꯤ ꯍꯣꯜ ꯂꯩꯅꯤꯒ ꯍꯥꯏꯕꯗꯣ ꯑꯣꯀꯦ ꯑꯩꯗꯤ ꯑꯗꯨꯝ ꯆꯤꯐꯥ ꯄꯨꯔꯕꯅꯤ ꯑꯗꯨꯝ ꯐꯪꯒꯁ ꯇꯥꯗꯣꯏꯅꯤ ꯑꯌꯦꯡꯕ ꯃꯤꯁꯤꯡꯁꯨ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕ ꯃꯤꯗꯤ ꯑꯗꯨꯝ ꯈꯪꯗꯣꯏꯅꯦ ꯁꯤ ꯆꯦꯛꯁꯟꯗꯕ ꯌꯥꯗꯦ ꯍꯥꯞꯄꯦꯅ ꯁꯤꯖꯜꯂꯒ ꯏꯁꯤꯡ ꯆꯥꯏꯁꯟꯕ ꯌꯥꯗꯦ ꯀꯟ ꯅꯝꯁꯟꯕꯤꯒꯗꯕꯅꯤ ꯀꯟ ꯅꯝꯁꯤꯟꯒꯗꯕ ꯍꯣꯜ ꯂꯩꯇꯅꯕ ꯅꯠꯇ꯭ꯔꯗꯤ ꯐꯪꯒꯁ ꯇꯥꯔꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯍꯥꯞꯆꯟꯈ꯭ꯔꯦ ꯀꯦꯛ ꯈꯨꯕꯤꯅ ꯑꯃꯨꯛꯀ ꯃꯊꯛꯇꯒꯤ ꯅꯝꯕꯤꯔꯅꯤꯅ ꯈꯨꯕꯤꯅ ꯂꯣꯏꯔꯦ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯅ ꯂꯥꯏꯠ ꯑꯣꯏꯕ ꯄꯣꯇꯤꯡ ꯃꯤꯛꯁ ꯑꯣꯀꯦ ꯁꯣꯜꯗꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃꯗꯤ ꯌꯥꯡꯉꯦꯅ ꯁꯨꯃꯥꯏꯅ ꯑꯣꯀꯦ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯁꯨꯖꯟꯒꯗꯕ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯁꯜꯂꯅꯤꯀꯣ ꯐꯨꯜ ꯆꯥꯏꯁꯟꯕꯤꯔꯅꯤ ꯉꯁꯤꯒꯤꯗꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯅꯨꯃꯤꯠ 5-6ꯅꯤꯕꯨ 6-7ꯅꯤ ꯍꯞꯇꯥꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯎꯔꯨꯝꯗꯅꯦ ꯊꯝꯃꯦꯗꯅ ꯅꯨꯡꯁꯥ ꯊꯥꯡꯗꯣꯛꯑꯦ ꯑꯣ ꯃꯅꯤꯡꯗ ꯏꯁꯤꯡ ꯄꯤꯊꯔꯛꯇ꯭ꯔꯤꯕꯨꯛ ꯆꯥꯏꯕ ꯆꯥꯏꯕ ꯍꯥꯏꯕꯗꯣ
ꯑꯍꯥꯟꯕꯒꯤ ꯂꯩꯕꯥꯛ ꯆꯟꯕꯩꯁꯦ ꯑꯗꯨꯃꯥꯏꯅ ꯆꯥꯏꯗ ꯆꯥꯏꯔꯦ ꯀꯩꯅꯣ ꯍꯥ ꯀꯩꯅꯣꯕ ꯄꯥꯛꯄꯤ 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 ꯀꯩꯅꯣꯕ ꯄꯥꯝꯕꯤꯌꯨ ꯍꯥꯏꯔꯕ ꯃꯃꯥ ꯂꯣꯏꯔꯦ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯂꯥꯛꯑꯣ 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 ꯄꯥꯝꯕꯤꯌꯣꯒ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯧꯕꯗ ꯄꯥꯛꯄꯤ ꯂꯥꯛꯑꯣ 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 ꯃꯣꯃꯣꯀꯦ ꯄꯥꯝꯊꯣꯛꯑꯒ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯥꯛꯄꯤ ꯊꯣꯏꯕꯤꯅꯤꯗꯨ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯄꯤ ꯄꯥꯛꯄꯤ ꯇꯨꯝꯅꯤꯡꯉꯕ ꯇꯨꯝꯅꯤꯡꯉꯦ ꯑꯩꯈꯣꯏ ꯏꯆꯥ ꯄꯥꯛꯄꯤ ꯇꯨꯝꯅꯤꯡꯉꯦ ꯄꯥꯝꯊꯣꯛꯑꯒꯦꯁꯦ ꯌꯥꯔꯦ ꯌꯥꯔꯦꯁꯦ